Hoje masi wafam masi kuigi mamang desu mayam loop kaya na su pungduruk palai kram nyoza do hari wafam masi urza kramai na thambe akoi sida su noma kuigi dialogue sakha kare ko sangai festival to bugi marriage na demarriage na ko marriage na demarriage adu magi adum leigani leibu pose ado akoi gi comment akoi na matam du da ai adum thamjei ojik chu dum thami ko sangai festival si tauke haiba taragadi masigi darka leiba jo contractual motive sana ta bai tare leba ki pesa khara magi sanction toroga loisal hauna ba commissioner secretary nataga magi thawi mai rena ba then adu mathakta leba si da akoi gi normal si hanjela e haibagi magi akoi stangdu leita ba phiwa mala e haibagi magi sign nama puthokna ba hotna ba gi intention to kukta sangai festival tawne langbo itaragadi madu langani hojiki leriba conflict situation si iroina na conflict situation asigi magi significance ma yawba adegi then leriba mayam sing asideda thamoi sengna ko akoi tawdriba posi hena mayam du ko puna convince tawina bam sange ko madu convincing gi platform du amicable solution du sa government tawne na stand up dum leraba leibulu mayam tawbi aro na stand up leraba potudi phajabadi oiro tawbu tawdrasu yanaba magi makhada tawdragana tawdrabagi yanaba tawbana tawbagi yanaba ani sida stand am logodane natragadi government na tumin le haga akoi tawom to ko di tawrane na tawrane ko ade khara na ban tawi haja lo la ma joker ta to kane bo thabu mayam si aduna leiba por se akoi leiba por puna mokse miyam gi welfare gi dang ta khallaga tawbu ngak tane bo government na tawi hairasu prajana thingi hairasu mai magi oba stance mam pudokna hainari ne bo alu tagadi magi stance ani adugi yanaba purak pa haibasidi only dialogue katana purak kadam ne hojibu dialogue ma chillabra government na leiba stakeholder mayam sing asi kauraga phamina ka ane akoina tawgena kanu motive na sini tawdi paisa na smai tawbani or idp singi natraga kanu singi leiba magi provision na smai fain thammi haiba mayam sing asi akoi gi leiba po sing asi le akoi sum akoi gi leba asi sum kanu tawdana si sum leiba po sing asi kanu ni hena moi akhang hai leba puri ma tani dana ko adugi idea du moina tho ka si da pot ama masi tawgada ma tawri dana ko hoji ngasi eno da su yaure akoi gi manitex gi eno do trade export tawne na yaure dana ko si pithribi gi mapandagi mi la adu dadi kanata thingni khone harak pamta leite dana ko haidi madugi potugi kanu du praja sing sida khangba ngame haidi mogi participation na maram kan palai position le bokana si taw ko paina haiba potu da kaisu prajana athing ba kaisu lakte ko sangai festival intentionally lai si kaino maside da hoi gi harau kumai oiba kari oiba mi oiba kari gi pot myam yawbuni na hai leiba myam sing ado madugi leriba provision myam sing adu ngai handhara kan do da handaki sangai festival gi magi theme kanu sidi asini aduna hayo myam sing asida akoina tawdei pose irang kaitheng ka ba nate smai tawbuni kopani aduni adani adu haiba area sida akoi gi idp singi stakeholder myam singi platform na smai na tawri si haiba na sing base dialogue amani sange boko adugi dialogue tu ngamdragadi comment madu kamai mai pang sim ngamne chumna min khada sangai tawri na haga ban kausale khalone wari boko ama tawren khalo ba praja jingdi ban kaure hadi lawe amata khanaba tholakani kam thokani praja wari bobo adura bo government na pamise sigi posing je asi akoi hana so haije khare ba phajana amicable solution na porona bhona biu tawbagi porching adu government da convince tawbiu aduga tawroi hariba kamusing adu su government da tawroidibagi maram na sine na convince taw aduga tawroidabana yaraga su tawbana yaraga su ani dugi amicable solution amada haiba decision si lawra tawkom thoi masida leiriba responsibility sing ase government gi responsibility am sawe haiba mayam sing ase hoi tholeba tami singmi adi upf adi idp singi kokomi leidana ko yaro haiba kamu mayam tholidana ko yaro haiba kamu mayam sing ase masi mayam sing ase government invite ama tarukandura fazana famina rakandura mamdi government have they are all koi supportive to the government nata governance ngi lete adamina they are also organ of the government na koi lowum sangeba lawra kanda mogi oba mogi apa madu karino haibudu fazana authority na famina rakandura na rakandura koi am tawgen khalmana sini marupsa inausa natraga isansa natra isesa imasa koi swai khanbani ada akoi leba posidi mayam gi swai dong khanbani mayam na uriba vision dudi akoi na khalisi kidong ondabam lei madu hayang thabok tu na swai lakani kokani gi haibana singba phajaba mogi leiba acute vision ama thamam thoidana ko madu hojibok ta government gi maikedi gi thamba udena khalleba ko madu thamakandu da phajana wari sanara kandu da mayam sing aduga
sayetnaba yaudaba mongda sinbo itargadi yamna ka henna kana tawdrabogda to some extent cooperative oiba mongda laigane na khalleba or natragana koi ladiba stakeholder mayam na su situation sida maram sade si tawde haidra government ki ladiba authority bu convince ogum sange ani sigi meeting point da convincing point da thabak si lekodame natragadi afabam tu oiroeba tawrusu paroi tawdasu mong taroeba fima mama mong ama haidi tawningi haiba kamu sing adugi magi masida support laiba kamu mayam su lerangani adigi tawroi haiba kamu sida mayam su lerangani adu anisi ki amicable solution amada sumaina government na sumaina public mayangi pressure lakpadagi sugumba condition sing si lakpadagi moin hai sing de sugum area asumba yawbuni na handaki oina di sumaina handu haira su ko or natragana akoina sinsu wari samyam sing da mayam sing da wakan taminara kanda sumba line se tawrani haira su ko adugi area dumadi madugi initiative tawnabagi responsibility se masidi government oigedabane ko adu hojibokta aigi motati tawu uyena ai khande haibe area du da ai adumaina masigi poching asi adumaina aidi yengjeningi natabido ko adu angam tanabi mongda adu tawnaba taragadi tangdu leitaba haibadu madi oiroi aduga karigumbo afo matanga haijeningba amana Sangai Festival pangthoiba trade expo pangthoiba adu ada pangthoi myam sina Manipur gi law and order normalcy hanjel haibagi magi government ki kenoma utnanabu oina honabu itargadi madu pangthoba ngamagadi moina hairiba khoigi normalcy leragadi government ama semba yare haibagi kenotusu center da report tawbiroda government ko ai smai to na khoi sangai pangthoe adigi di expo tawre sakore wari bo ko mayam yaure adigi fish nga mela tawre ama tawre si tawre adigi di kaino siroi festival pangthoe adigi any leibok mayam pangthoe tawre adigi orange festival pangthoe adana leibak sileda asugumba tangdu leitaba film do hale maramadu moigi leriba khoigi popular government ama masiling bada akaiba leitre hana governor report tawbiro tana center da adu itagadi normal leire haibadu normal si leire haibadu potu uledana ko adu mu haiba posidi aina hajeningi di haiba posya government na khoigi economic perspective ta natraga people ki participation ki perspective ta oina magi thabo singa se po adigi den hojik leriba Manipur gi law and order situation focus tawbagi issue da oina masi tawba taragadi hariba mayam singa si kari gum khara wakan khana rakane bu ko natabi da moigi normal si anjale na moigi khoigi cover tawna bu hona boita gadi madu yam phatte tasengbo madugi normal si anjale haibadu leita gadi governor na ada reporting tawgadabani si tawre aduna si taw government semba yarani kolane na haigadabane bu ko adu mayam sing do haida bida sum moigi routine program ni moigi calendar program ni akhoi adum tobom thui Prajana yagera yarore yauge adu tawa lambi da lakura thinga khana gana prajama sen khana gadawni akoi VIP mayam singri sida security full ngaksalaga tawom thokwa akoi na phaga da culture to khara phabar punbra tawga tawni haibudo modi wakhalon da tawbudi yaroi adu then adu da live da sengwa sakat poko ko kai da leiba mayam sing do akoi gi nangna bari mata natraga akoi isa da yauna magi written policy da cortical down system policy da akoi gi kenodu magi control mota tawboi targadi madu sangai festival pangtu gi wantu oiroi adu amuk oina aroi da hainari aina haijeningi di sangai festival pangtu kan ena tawriba magi keno se Manipur da normalcy hanjelle haibagi claim tawna bagi concept amadi contractual mota tawbudi madu afabo oiroi na khale kariguma praja sing si convincing torokanda leriba issue si focus tawba adu maside da akoina vision ama piba amadi Manipur gi da akoi future hope ama lehenbe yaba wakalon amada praja sing asiga stakeholder mayam sing asiga punna phamina rakando madu amicable solution am pura kanda tawba ngamba oitargadi ei hena phabamu oigani natragadi leriba adu at the same time maside da wai sana badu da leriba problem mayam sing asisu government da khoigi leriba stakeholder mayam sing sinu su tawoi da bagi maramdo khoi khabar da kaida amada haiba sigi wang hak natabida government ki leriba adugumba platform silagadi moina pamdribagi magi tawningdabagi magi motives and magi leriba stance magi agenda mayam sing do madu moina su government ki leriba tawgani haiba kamu sing adu madu convince tawnu honagadabe adu convince ro kandu da tawdabada lepasu tawbada lepasu haiba potu da aidi adu maina thamjeningi adu masi tawdabu khogi leba asideda tawbu taragadi madu miyang cooperation yawba afaba mayang future
ꯚꯤꯖꯟ ꯑꯃ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ